ꯗꯨꯀꯥꯟ ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯏ. ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯏ. ꯂꯩꯆꯤꯟ ꯊꯥꯏ. ꯂꯩꯆꯤꯟ ꯊꯥꯏ. ꯂꯩꯆꯤꯟ ꯊꯥꯏ. ꯂꯩꯆꯤꯟ ꯊꯥꯏ. ꯂꯩꯆꯤꯟ ꯊꯥꯏ. ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯆꯈꯥꯏꯕ ꯈꯣꯠꯄ ꯇꯧꯕꯁꯤ ꯇꯧꯕꯤꯒꯅꯨ. ꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯕꯦꯡ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯌꯨꯀꯣ. ꯁꯤꯗꯩꯁꯤꯗ ꯋꯥꯔꯤ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ. ꯑꯗꯣ ꯑꯗꯣꯝꯅ ꯃꯐꯝꯁꯤꯗ ꯌꯦꯡꯕ ꯂꯥꯛꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯄꯣꯊꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯄꯥꯏꯕꯤꯔꯛꯄ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯅꯆꯤꯡꯕ ꯆꯦꯔꯪꯅꯆꯤꯡꯕꯁꯤꯡ ꯃꯐꯝ ꯆꯥꯅ ꯍꯥꯞꯄꯤꯌꯨ. ꯗꯁꯕꯤꯟ ꯑꯗꯨꯝ ꯊꯝꯖꯔꯦ. ꯕꯣꯇꯜ ꯕꯦꯡ ꯊꯝꯃꯤ. ꯁꯤꯗ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯋꯥꯔꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯇꯥꯔꯦ. ꯃꯐꯝꯁꯤꯒꯤ ꯃꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕ ꯃꯐꯝꯁꯤꯒꯤ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯃꯐꯝꯅꯦꯅ ꯊꯃꯣꯏꯗ ꯈꯟꯗꯣꯏꯁꯦ. ꯑꯩꯈꯣꯏꯅ ꯂꯨ ꯅꯥꯟꯅ ꯆꯦꯛꯁꯤꯟꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯃꯐꯝꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯤꯈꯩ ꯑꯇꯣꯞꯄ ꯏꯁꯇꯦꯠ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯏꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯅꯗꯣꯏꯅꯤ. ꯑꯗꯨꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯔ ꯋꯥꯈꯜ ꯇꯥꯕꯤꯔꯒ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯃꯛꯅꯤ ꯂꯥꯏꯐꯝꯃꯛꯅꯤ ꯈꯟꯖꯗꯨꯅ ꯊꯝꯖꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯂꯨ ꯅꯥꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤꯟꯅꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯌꯥꯝ ꯃꯐꯝꯁꯤꯒꯤ ꯐꯖꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯩꯆꯤꯜ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ. ꯌꯦꯡꯕꯗ ꯂꯩꯆꯤꯜ ꯊꯥꯔꯦ. ꯐꯖꯩ ꯌꯦꯡꯕꯗ. ꯃꯐꯝꯁꯤꯒꯤ ꯏꯪ ꯆꯤꯛꯄ ꯑꯃꯁꯨꯡ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯁꯨ ꯌꯥꯝꯅ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ. ꯑꯩꯒꯤꯗꯤ ꯁꯨꯝ ꯃꯌꯥꯝꯗ ꯍꯦꯟꯅ ꯁꯥꯖꯦꯜ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝꯕꯗꯨ ꯍꯦꯟꯅ ꯐꯥꯎꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗꯤ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯈꯛꯇꯅꯤ. ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯤꯁꯨ ꯁꯨꯝ ꯀꯨꯏꯅ ꯂꯥꯛꯄꯤꯈꯤꯗꯕ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯅꯅꯤ ꯈꯪꯗꯦ ꯀꯩꯅꯅꯤ ꯈꯪꯗꯦ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯥꯛꯈꯤꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ. ꯃꯌꯥꯝꯒꯤꯗꯃꯛꯇꯗ ꯁꯨꯝ ꯈꯜꯂꯒ ꯃꯐꯝꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯃꯐꯝꯅꯤꯅ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯃꯐꯝꯁꯤꯒꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅ ꯊꯝꯕꯗꯨ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯖꯕꯅꯤ. ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯎ ꯋꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ. ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ. ꯌꯦꯡꯕꯗ ꯑꯌꯦꯡꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯉꯝꯃꯦ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯤꯡ ꯍꯥꯏꯇꯥꯔꯦ. ꯁꯝꯃꯔꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏ. ꯑꯗꯨꯛꯀꯤ ꯐꯖꯩ. ꯐꯝꯕꯝ ꯑꯃꯁꯨ ꯊꯝꯃꯤ.
ꯌꯥꯝ ꯁꯨꯝ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯤꯀꯣ. 그래 브로콜리가 자, 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20. One, 2, 3, 4, 5, 6, 7, 8, 9, 10, 11, 12,
12, 13, 14, 15, 16, 17, 18, 19. Yeah. Horrible Kale Monica. Hadi film di yang bani. Oh. Sa, 1, 2, 3, go. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Ah. Thank you, everyone. Ngasido lagi. Stay safe. Puna. Stay healthy. Okay, puna haksang puna leminasi. Puna mampaboy minasa ba pawjang ni pizza bagalo na. Yung biru puna po amukana kramzare. Jai. Jai.